Bisnupur district ki Saiton nganu konda leba mitegi yum ama kuki na bomb sejanaduna thugaikre miyo ni sokle lup sing nga si hing nongyadi ki pung kunga mari sintha lepagi khongjang lauthokre Bisnupur district ki Fausa Khai police station ki manung sanba Saiton nganu konda leba lanjena khibadigi mi leitaba mitegi yum ama kuki khulai pai wisingna ngashi IED sejanaduna thugairam lemadi plan tawduna mafam adugi manakta thamlamba bom ama sukhangoduna pokhairakpadigi mitei ani sokli amaromna thawong adugi mayokta lup mapanna ngashi hing nongyai hauraga Manipur pumba pung kunga mari sintha lepgi khongjang lauthokri press ta phangwa pawda ngashi pung manga ga makhairam tabra kuki khulai paibising bom sejanaduna thugairam laba yumadu salam mani sei hundra kawba miyemagini yum adu nganu kon forest officer ladiba CRPF post ka thangnana leiba yum ani subani pausi ki matungina yum adu kumja english ngani ga kunga humdoi gi me ahumda tholakhiba irang asina maram oiraga miyo amat leinadrabani kokina landarakpadi gi imung adu gi miyo sing kaibul lamjau da hangbu relief camp amada sangjafam lauduna leidi haidi pausina makha taraduna yum thugairamba thong aduda pendraba mafam adugi miyoi singna security force ka mukna ringai tanjada koki kulai paibisingna hana plan tawduna thamlamba oigani singna ba IED ama pokhairakpadigi miyoi ani bomb masena panduna asu apanangki soklaba miyoi ani adudi Saiton makha laikai digi soibam sanatomba sei yangkai gani thu apokpa leikitrab es angaubi amasum Saiton hayai kon maning lekai digi nongthombam indu bala se kunthragatr apokpa leikitrab en bisoji kawi makhoi anima haujuk jenims hospital laikat nari haidi koki khulai pai bisung satharaki bu thong aduda security force na kari su tawba ngamdana leibi thong aduda khoisaonare miyam na mafam adu ngak sianana ba hangba CRPF ki bunker kharasu amara thonkhri haujuk mafam aduda Manipur police yauna ahenba security force sing sanctionduna yengsili adubo mifami pun tawbigi pawdi leithri nengsengba yabade haukiba mamang tha December su koki militant singna turbung banglada bomb kapsinduna attack satakhiba natana Imphal East ka tainana leiba khamelok de koki sinu nongoi masing khangnana kapthorokhibagi thawdok sing leikrabani atopa pawgi likhuna mana phongdorakpada thawdo asig mari leina security force na operation sathabagi paw leithri khoisaonare miyam na sienaba miyoi phana ba operation sathana ba haijarabasu security force na khongthang amata lokathri central force na thausadabagi mataw amadi makhoi leina koki khulai paibisingna maning tamna mitei de landa hali haibigi wahauda khunja singna hayai kondigi nganu ko lambi ta khuga maril mathak saba CRPF ki bunker ani ahumrom ama da thonkhri maraksida bomb pokhai ki ba mafam adugi akoi bra drone ama paidun leiba miyam unaki drone adu kanana thakalakhi bano haiba sapsana khang mangamdrabasu koki sina thawdok thuki ba mafam adugi phibam khangdoknaba thagat poiramba yai hairin su paus na makatari koki khulai paibi singna ipong na nongmai paiduna kaplaba phawba karisu tawba ngamdana leiriba sina marmoiraga singkhong singyada leiriba central force sing lakholaga state force oina nga khanbiyo masi natraga laibak nungsijaba khulnga ko singdo oina ngak salanabagi tharong lokhalu hainasu makna lengak taksilakli koko mina condemn tawbaga loinana sapsana thigatuna sienaba sing action lawnaba demand tawri ngasayu angan bada Saiton hanukonda leiba mitegi yum bom pokhayanduna thugaibaga loinana misam sing suon kiba thawong coordinating committee on Manipur integrity kokomin akan mamonga condemn taropaga loinana thawdo osigi matang thigatuna sienaba sing action lawnaba demand tarokli kokomi gi sirolamana khulai paidaba misam yamgi mathakta terror attack satharakpa haibasi fundamental human right constitutional guarantee amasum rule of law thugaibani khulai paiba narco terrorist perpetrators sing free oina thabadigi asiguma misam miyamgi mathakta toina attack sing asi satharakpani lebak thibadi asiguma hingsa gi thawong kaya misam miyamgi mathakta satharakliba si thingnaba sabsaba thabak lokhataba marik sumna thigataba security force na mathaw tawdaba mari state lengana tumina lesinba sini misam miyam ngak sienaba constitutional duty tawdabana asiguma thawong si satharakliba sigi daita state lenga mari security force na pugadabani hingsa gi thawong sing satharakpa miyoi sing phaba punba ngamdaba amadi makhoibu masak khangdoktaba sina makhatana misa miyamgi mathakta hingsa gi thawong sing si satharakpani haina su phongdokli haukiba December 13 torbung da satharakkiba terror attack adugi matangda ngasi phawbu official status report amata miyamna khangandana thamni amadi ngasi Saiton nganu konda bom pokhayan kiba aduda sienaba terrorist group singi masak maming haidoktana thamni masigi thawdo adugi matangda security operations athaduna mi phami puncha thabigi paw haujuk phawba
ꯐꯪꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯒꯠꯀꯗꯕꯅꯤ ꯊꯤꯒꯠꯄꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯐꯥꯏꯟꯗꯤꯡ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯇꯣꯔꯕꯨꯡ ꯊꯧꯗꯣꯛꯇ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯐꯥꯕ ꯂꯩꯔꯕ꯭ꯔꯥ ꯑꯃꯗꯤ ꯊꯤꯒꯠꯄꯒꯤ ꯔꯤꯄꯣꯔꯠ ꯃꯤꯌꯥꯝꯗ ꯈꯪꯍꯟꯒꯗꯕꯅꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯆꯠꯊꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯌꯥꯝ ꯈꯪꯅ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯆꯞ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯀꯣꯀꯣꯃꯤꯅ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ ꯊꯥꯎꯗ ꯄꯣꯠꯌꯥꯟ ꯇꯧꯔꯝꯕ ꯑꯣꯏꯜ ꯄꯝꯁꯤꯡ ꯂꯩꯉꯥꯛꯅ ꯊꯤꯡꯖꯤꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯤ ꯕ꯭ꯌꯨꯔꯣ ꯑꯣꯐ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯟꯗꯔꯠ BISꯅ ꯄꯤꯕ ꯅꯤꯌꯝꯒꯤ ꯋꯥꯡꯃꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯗꯤ ꯗꯤꯖꯜꯗ ꯄꯣꯠꯌꯥꯟ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯄꯝꯁꯤꯡ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯤꯡꯖꯤꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯀꯟꯖꯨꯃꯔꯁ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟड ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ CAFNPD ꯃꯅꯤꯄꯨꯔ Waste and Measure Department Manipur Indian Oil Corporation Limited IOCL Bharat Petroleum Corporation Limited BPCL Hindustan Petroleum Corporation Limited HPCL amasum Nayara Energy Limited NEL na punna oil pumpsingda inspection chathaduna motor spirit MS amasum high speed diesel HSD gi decenti quality amadi quantity check tawbokre CFNPD na thadorokpa siol amara department asiki OSD POL hawbam bobi amasum department asiki director K Bono yawa inspection team aman Imphal East ki luwang samamda leiba MS Kanglaipak Service Station na ngasi surprise visit tawduna oil pump asigi MS amasum HSD gi density quality amadi quantity check tawbaga loinana MS amasum HSD gi nozzle sample lawduna IOCL Imphal thang laboratory the test tawna pathakre inspection asi makhatana Manipur da lairiba pump khudimak sathagani hari reactionary singi mathakta arm campaign sathaba horagani PWG Marxist Center reactionary singi mathakta arm campaign sathaba horagani haina KCP People's War Group Marxist Center gi sirol amana phongdorakli lobasigi Central Media Coordinator gi Secretary Comrade Lenin Maiti na thadorakpa chiola mana hai manaba khunayama gi maru hunbiramba ahal ibunga Comrade Irabot ki liklam induna aikoigi iramdam masida English singa maga samapan ga marfu gi April taraga marida Comrade ahal Bazi Wai Ibo hanbina lusingduna KCP saphongduna manaba khunai amadi maning tama kanglaipak amagidamak new imperialist ki mathakta yawol ihau changsinduna lakhraba matung English singa maga samapan ga maudraga mangara lusingba sina laikhidraba matung legi English singa ni ga taretagi KCP maset kaya thoki Kanglai puari gi ningtam yawa lalhaugi asetpa yumpham thonduna English singa maga samapan ga marfugi tangkakta sapong lakhiba KCP ngasi di sondam lusingba kharana mangthokpiri malem gi haukiba ningtam lalhaugi puari kya gi leimai de hangana yenglubda leiba amagi ningtam lalhau sathariba lupsingi marakta sudo revolutionary kya yawraktuna yawolup maset tarakpa natragana mafia hierarchy system lomda olaktuna yawol lalhaugi matik mai samthanduna ningtam lalhaubu maithiba nangba reactionary element oina wak torakpa kaya uba phangli tasengna maghariba thawdoksing asi aikhoigi communist yawol lahulupsingi maraktasu reactionary element singna maikai leptuna singsep thaba kaya yorakpana KCP gi phidam ningai oiraba wakhalon kya bu mafia hierarchy lomda thai takhiduna KCP masil sauna hatna sunaba English singani ge taret ki March mari kaungam laroidaba miha thawdokta asob maramam oiduna KCP maset kya tholakhi mara sida amu atopola hulup singda yoramba disaster oikraba kaya amana KCP gi ming sijinaduna lup asibu mangthokna bohona beleptri masige mayek laraba khudam ama hairabadi hauzik social media platform ama oiriba Facebook da masing khangdaba makai KCP gi mamingda ming ama tapsilaga makoi na sumi khanjaba khara upload tawba aikhoina uba phangli hairiba KCP ga mari suklai leinadaba atopa loki disaster sing KCP gi ming sijinaduna lup mangthokpa ngamlakli basi KCP da masana masabu lusing bani khanjaba sondam lusingba kharana leadership quality di leitaba mol betrayal amadi weak leadership oirakpadagi hairiba disaster singbu sakpok laina konsilubana masagi kana balorba matung reactionary elements sing oirakpani haibada haimamba thokloi hairiba reactionary sing asigi mathakta lup asigi lanmi sanglup red guard na arm campaign chatapauragani hauzik social media sing ngehak laitana yowolup amagi mase nataba thabak thoram singda yauksinduna ngehak laitana ngangning ba pangang ngangduna leibak miyam gi makok ngauhan bigi thabak thoram ama satharakli basi PW Marxist Center na
ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ꯫ ꯀꯝꯃ꯭ꯌꯨꯅꯤꯁ ꯕꯦꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯂꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯗꯤꯌꯥꯁꯤꯡꯈꯛ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯃꯤꯗꯤꯌꯥ ꯁꯥꯏꯠꯁꯤꯡꯗ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯛꯂꯤ꯫ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯊꯝꯂꯝꯕ ꯄꯣꯈꯥꯏꯗ꯭ꯔꯤꯕ IED ꯕꯣꯝ ꯑꯃ ꯊꯦꯡꯅꯔꯤ, ꯗꯤꯐ꯭ꯌꯨꯁ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯄꯨꯡ 3 ꯕꯣꯝ ꯑꯗꯨ ꯗꯤꯐ꯭ꯌꯨꯁ ꯇꯧꯒꯅꯤ ꯍꯥꯏꯅ ꯏꯔꯥꯡ ꯍꯧꯔꯝꯕ ꯃꯤꯌꯥꯝ ꯍꯣꯏꯗꯣꯛꯂꯒ ꯊꯝꯂꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯗꯤꯐ꯭ꯌꯨꯁ ꯇꯧꯕ ꯉꯝꯗꯅ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯄꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯁꯥꯏꯇꯣꯟꯒꯤ ꯊꯧꯗꯣꯛꯄꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯤꯟꯊꯥ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯆꯠꯊꯒꯅꯤ ꯇꯧꯔꯝꯕ ꯑꯗꯨ ꯍꯟꯗꯣꯛꯂꯗꯨꯅ ꯃꯥꯁ ꯁꯤꯠ ꯑꯦꯟ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫